Tangkak ani Thokna Pangthokkadouriba Census 2026 na Manipur su Yaokhiba Tarabadi Manipur gi TUNGGI KHUNAINA ACHOUBA AWABA kaya PIRAKPAGI MATHAKTA SOCIO-POLITICS da AKIBA FANGNA AHONGBA LAKKANI HAINA Social Worker SHANJOY AHANTHEM na FONGDOKHRE ngasi social worker asigi wangu sabal kai dalaiba yumda census ki mayokta pangthokkiba sit-in protest ki thoram amada SHANJOY AHANTHEM na 2023 gi May 3 dagi haurakhiba violence asida Kun thadokuna chain khiduna amadi chelhan khiduna hojik fawba hanjinba ngamdana leiringai maitaina khundaramba khun kaya chathagadoriba ahanba phase ki house listing amadi village survey da yauroidoriba maram asina maitaina karamna yum kaya khun kaya mangkhragani amasung amaromdana state government na recognize tawdriba khun listing amaga chanipan henbana recognize oiraba khun namduna onhan khrani amadi kanglon kaina Myanmar amadi Bangladesh tagi ngamkhai lansinduna changsilakpa illegal immigrants infiltrators lakayabuna mikok thiba asida yaushin khiduna Manipur amadi India gi lona yaraba asengba bona fide citizen namduna onhan khragani haiduna mipaiba fongdokhi Masi haiduna ekona census ki mayokta leiba nate adubu 2001 da pangthokkiba census ta yamna maram chadaba chahi tara da hingalakpa missing decadal pollution growth rate asi India gi apunbagi oiba average ta taratareka dasmit taret amadi Manipur da Tampaki district mari da changchatta taraganipanga dasmit oibada chingi district ahongi subdivision mapanda minimum da nifuga matoi percentage amadi minimum dana 169% oikiduna natural oidaba ka hena mi masing hengatkhi maram kaya asina mayam Manipur da census tawba haibasi AKIBA masak oirakpani haujiksu Manipur da hana NRC athubada tawduna Manipur gi mafam kaya da khundalaita duna Leishin kraba illegal infiltrators immigrant kaya asi mapumfana masak khangdoktuna amasung Manipur dagi magi lebakta mapumfana tanthokhidraba fawba Manipur da mahusagum tangdu leitaba fiamda hanjundri fawbada Manipur da census tawba yaroi haina mifam aduna khonjel amata oina laukhi protester saruk yakiba protesters singna no NRC no census NRC first and census next peace and NRC first then census illegal immigrants crushing Manipur do fair census and save Manipur haina thaba placard sing paiduna slogan kaya su laukhi SHANJOY AHANTHEM na makha tarduna state asida political parties ki khenaba wakhalon pumnamak thadoktuna Manipur miyam punna hoduna NRC tawdriba fawba census tawba yaroi haiduna ekhoi punna leminabagi matam oire haikhi natrabadi ngasidagi chahi 105 gi matungda haibadi lising aniga chamadadi Manipur gi ngasi oriba fium asi oiraroi AKIBA gi masak oiba kanma ngamaroidaba Manipur oikhagani haina cheksin wa thamki